Meeteilol Lonchatlol Meeteilol ki grammar ki matang da khoi puna khangminasi ahan bamukta da iramdam SANAALEIBAK KANGLEIPAK MANIPUR asigi manung amasung mapanda laikhraba Meeteilol Meeteimek punung chijaba khudingma ngangkam Prameshwarna ikai khumnaba usari channel asigi maming Manipur languages features haina kaujai channel aside han mamangda nainajabadi Meeteilol gi wahai thangnaw haibadi Meeteilol gi wahai mathang manaw English harga Meeteilol to English dictionary gi matangda nainajabani adubu ngasigi oinadi Meeteilol gi wahi thangnaw masigi mahuta Meeteilol gi Lonchatlol haibadi Meeteilol gi grammar gi matangda nainajage hana mamangda nainajakhiba wahi singa mari leinana nainajagadabani ngasi nainajagadaba asi part number the pijariba part 33 asini adudi ai hogi mathang hajarake part 33 lamai ahanbada Meeteilol Lonchatlol sigi matangda hajarake Meeteilol grammar nganbi thong nganapi thong karamba sijinagadage haibidi tongan ba wahai singasi karamba mongda sinagadage karamba hena sin maru oina sinagadage haibigi matangda karamba hena miyamna sinabage haibigi matangda hajarake ahanbada yengsingadabada note sidida hajarake Meetei mayeki mapung mayek kuntareki manungda lumtharakpa mapung mayek mapan lay masi hana phungdokjaribasi Meeteilol gi wahi singasi iba matamda ahongba lakpa sing aduga mari leinana phungdokjabani ahanbada mapung mayek mapan adi kari kaino haibada kok sam lai pa sil tel khau thau pham haiba singasi gi lomtharakpa mapung mayek singlai mapung mayek sing adudi karino haibada kok tagi go sam dagi jam lai dagi rai pa dagi ba sil dagi jil til dagi dil khau dagi gho thau dagi dhau pham dagi bham sumai tawdana lomtharakpa mayek mapan lay mapung mayek mapan lay ahanbada exercise number 1 da nganbi haibi matang sida hajarake nganbi haibasi khon khujing anini ngan bi haiba ma English ibada ngan bi aduga exercise number 3 da nganapi haibasina khon khujing ahumni nga na pi hana khon khujing ahumni English ibada nga na pi Meetei meta nga na pi aina khon khujing ahum sui ngana pi habsi masangda masakta sinariba ahanba inapsi kaino sinida lumtap targadi falling toni and lumtap tringaidadi mase rising toni aduga English ta aiga manai adu sida falling tone na sina targadi inapsi da lumje ta lum hapakani matanga sida mase English ta ga manai haidi ga manana sijinai masi kari no habada secondary symbol ni aduga Meetei mekta hairga Meeteilol da hairga Chaitap haina khangne yeta laiba me masi matang da hairke masi northeastern side of India ni sina Manipur ni this is the enlarged form of Manipur Meeteilol is the original language of Meetei Meetei are the original native indigenous people of Manipur. Meeteilol is also known as Manipuri language. Manipuri language is the state language of Manipur. So, Meeteilol is the state language of Manipur and Meeteilol is the lingua franca language of all the people present in Manipur. Makhataba amuk nainajarake. Sina lamai ani suni ahanbagi sina lamai ahanbani lomtharakpa mapung mayek matangda hana hajarake ngasi hojiki nganbi amasu nganapi haibagi matangda nainaraktingi mamang sidaida maru oina lomtharakpa mapung mayek matangda hana hajarake lomtharakpa mapung mayek matamgi matung ina miyoibagi wangangda ahomba khonthok sijinnarakpadagi Thaitharakpa lolsing wangangsing sijinaba wahaisingda yauba khonthok honglaba mapung mayek singbo lomtharakpa
mapung mayek kaui adu wahai amada yauba pa khudingmak ba oigadabadi nate matang asida hajaningbadi matamgi matungina mibagi wangangda ahomba khonthok sizinarpadagi thaitharpa lolsing adubu phongdokpada sinariba mayeksing haibadi wahaisingi mausinba mapung mayeksing ase mai khonthosing honglai asigumba khonthok honglaba mapung mayeksing asibu aikhoina lomtharapa mapung mayek lei kawi mapung mayek ase Meeteilolgi mapung mayek kuntariki manungda yauba mayek mapani adi huji makhatabang nainazarake sida huji hajakiba wahai amada yauba ba khudingma ba oigadabadi nate haibadi kaino haibada sida pa iribase ba oina wahai khudingmakta onthorkadaba nateda haibadi pa khaktagi wa nate kok sam lai pa sil til khau thau pham haibasida onthoraiba gok jam rai ba jil dil gahou dau bham haibase matam khudingmakta onthokani haiba leite anouba sidaida hanagiduda adum sinabasu lei khudamdo hajarake sidaida nupi masa English ta haraga girl adi khangnai adubu nupi masa haibasi paji sida iliba paji ba onthokpagi mahuta nubi masa haina sizinade haibadi ba khudima heta ba do onthokadaba nate sina khudam ama pijabai wani mapung mayek mapanjida yauriba onthokpa mayam singse loina heta onthokadaba nate aduga ani subida mu hajarke ngarakpi hai basidida ngarakpi English iba mite meki khonthokni English haiga kingfisher hai ada ngarakpi haiba wahai ase da aikona ningsinggadabdi adubu ngarakbi sizinade haibadi paje ba oina sinade aduna aikona sinariba khonthokki matungina wahai khonthokki matung ina mapung meki hana laijaramba mayesing ase haidi sida izariba kok sam lai pa sil tel khau thau pham haiba singse loina ma heta onthokadabi natte haina phongdokchabani adudi makha taba amu mathang mathang haijarake hoji makha tarpo oina haijarake lamai ahum subada note yengsingadabada esari 2.1 da zelere esari 2.1 da nganbi haigi matungda esari 2 da thong hare ana thong haibasi rising tone ni aduna esari 2.1 da rising tone da thong English da thong mingta noun in English ki spelling de ibani Meeteilol gi wahaidu sina iram khonglam na singba ising mathakta sathok sasin tawduna lanaba sembalambi English da hairaga breeze masang esri 2 point da falling tone da masai den rising tone da ni thong haibasi falling tone da hai targadi thong aji yetalum namakani English da thong hana Meeteilol gi khoto do English da ibada sumaina thong ani igani ad enjigi makada phaina line singani under line ma tawgani mase falling tone oibasinani sina mingta noun and yumda sangthok sangchin tawpham door English harga door and maram aduna Meeteilol wahai thangnaugi page 55 ta yaukhiba haibadi mamangda upload tawjakhiba page number 55 ta yaukhiba nganbi thong haibigi matang aduni nainajari nganbi thong haina sizinakhiba adu hauji Meetei singna sizinariba nganapi thong haina mathangdadi ijarake khanjari maramdi karino haibada nganbi thong haina hairibasi atopa aikogi lairi singda puya singda iramba singda maru oina aikoina ithorapa hai sing asida nganbi haina haramba dagi hoji mamang upload tawjakibada nganbi haina haijabani adubu hoji miyamna chanariba nganapi thong haina asumna mathangdadi sinarpa mathangda hajarake awada paleraga su haibirau aranba kaya yargasu semtokpirau alebaki akhang ai kayana ngasigidi matang ngasida Meetei meki lonchatlol gi matangda haidi Meeteilol gi grammar gi matangda sandok chaba loijare
ꯃꯊꯪꯗꯗꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯒꯨꯝ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯪꯅꯧ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯇꯨ ꯏꯪꯂꯤꯁ ꯗꯤꯛꯁꯅꯥꯔꯤ ꯍꯥꯏꯕ asumna upload tawjarakagani marang maraktasu asumna karigma awada pa yaurba Meeteilol gi grammar gi matangda wahai watai matangda semdokningba adi awada pa hapningba yauragadi mathang mathang marak marakta adum upload tawjarakani yengbiriba khudima ngangkam Parameshwarna ikai khumnaba uchari channel asibu yengbiriba khudima haibadi Manipur language feature channel asibu yengbiriba khudima ngangkam Parameshwarna ikai khumnaba uchari matangi upload tawo matamda ai khoi puna amu unaminasi